Hello guys, ngasi su mayam gidamakta wari mapunduna lakchari wari jaga mai topuge habadu mayam puna khangminasi mamangda akhoi gi subscriber amana thabi rakhiba wari ni ado wari je kamaina topuge habadu mayam puna taminasi mayam puna khangminasi aigi warisa mayamda tambiraga aina thengnakiba awabasa atopa kanagumba amada amuk hanna thengnadanaba tawsi haibagi wafamse thambirei aigi se nungsinabada jat bijat khaiduna awaba thengnakiba warini aisa chingmi nagani aduga aiga 3 years hena relationship leiramba nupi aduna maitain pumnamaksa 15 December 2019 dagi hoki ibanisa online dagi khangnarakpa relationship amani हौरकपसु महाकना हौरकपनि हाइबा याय मरमदि महाकना फेसबुक तगी माना आइबु टेक्स्ट थारगा मथंग मथंग तौरकपनि आइसा कनागुम्बा खंगनदबा मी अमदा सुमाइना टेक्स्ट तौबसे अमत तौद्रि अदुबु कमहाइना मागा सुमना खंगनर इना हाइबसा आइ ngasi फावबदा इथंता डाइजेस्ट तौब ngamdana लेरि अदो सुमाइना खंगनरगा फोन नंबर शेयर तौनरगा गुड मॉर्निंग दगी हौरगा गुड नाइट फावबसा मागी वखलदा तौदुना लेरमकी मतमदुदा मानसु aina magi matam piba dumgumna masu adum pidakhi matam aina center gi thabak masa ama phanglaga training tawduna lei mahakna class 12 loramdai oramki uniform service ki training tawba habasa mayamna thengna biram dragasu adum wari oina kayam wabana habji tabiram lagani thaje adubu nuksibagi maichaktuna waba loina ga kauthoklaga ahingi pung 12 baro phawba ibani phone da wari sanaraduna matam lenki sumaina lairaga lakpasida aigi training matam suloraki 2020 June da masina maram oiraga ai suti tholaki adu matam do corona yamna kanba matam ama oiramki aduga mahaksu corona patient ama oiki matam do ivani phone da suyam kamina kheba matam amani adubu isona chanbiduna mahaksu corona laina dagi kanba ngamjaki adubu aigi suti losan bana halaga ibani unadabi aigi thabak mafam da ai halakpa taki matamduda moigi imung singsu ibanigi relationship sa serious oire haba khanglaklam aduga sum tapna moigi imung sa maru oina ima sina yelak bahore jat manadabagi maramna mahaki warisu yamna nungse masa mahak pokpa imai pasa mana piklingai da laikhidaba namaram oiraga mapagi manakpana moigi machil manaw singse yoglakibane nana hai sigi warisi khanglaga aina mabu hena nungsikibani mahakpu migumna yamna nungahanba ngamdaba taragasu aina ngamliba makhaidi nungahangani punsida ima ipa laitabagi awabasa amata po ahloyadana khanki sumaina leiringai sida amuk aisa Christmas ki suti lauraga amuk ibani se unarani haina yam nungaina thoklakiban matamduda mana adum moigi imungdasu ai lai haiduna tambaga yawe adula moigi chacha haigadra aduna kanna una hallo na tawki ibanisa yamna nungsinabani una doinina fajana hainaraga wafam da lepnaki una se haiba morning adudasu imani pau phaunaraga gari gasa aina fajana chamlaga ai lawba laktore ko dana haijaki ai mabu unarani haina mana pamjaba achapot mayam amasu leiraki adubu unaram daiduda magi phone sa switch off thamkibani adubo ai handakti moigi laikai faudi yum khangdragasu yenglage edana khale mamangda mana ai adudagine haikib laikai du fawba ai laaga mingonda hangki aina moigi laikai gi angang macha kharada magi maming pallaga mayam mahakse khangbra na hangki adubo aina pamjaba pakhomdi amata phangkide ai hanjan magi wakal khallagasu isana isabu phadajana ba honaji mabu koiti thiraga moigi yum phanglakpasu yai haiduna khanki adubu amuksu migi imungduna aibu yaningdana leire hairingaiduda aina sumaina tawba taragadi hena kodong thiningai oiroidra hana sumu khanba ai yamna warauna yumda halakkibani kona aina amu hanjan na call tawraga ibani amuk pauna bahoki asimatamdadi ai amuk unadabi thabak mafam dahalle mana aibu asukimatik usittaba tawba taragasu ai mabu sawba ngamkide sumaina ibani gi relationship sa 2 years paraki maraksida mabu yokpirakpa mama uncle's wife haiba tare mahakna masa aiga yamna tokhaning bagi wafam su hairakibani aiga yum palagadi luhongba fawbada luhongbiroi aduga mana wana yokpi bagi mahi ju kar pangaloi ba wagumba yam haiba tare adubu thamoisingna nungsiragadi mina yengselagasu hena napne habasa chumba jani aisu masu hena nungsiba phawraki aiga nungsinaramba na pisa
haujikangi angangi chatnaba like reels kumba videos semba adigi masa followers yamna yame aduduna mabu film album kum se na offer mayam su torpa lay adana dumain hai adobu aina madu yahan kede film bu artist bu pamdabagi sunnati adobu nusiro banina aigi asoi bahaigra karem ne bahaigadra aigi nupi mina lawkragadi aisu pakat pa phawi maramdi magi wakal dusu langba khotpa pambagi mong hekta leje aigi su asoi bahaigadra sidi sengna haiba taragadi aina mabu tasengna nuksibagini aina mabu film yahaning dabasa nuksibagi damakta phawkibani aina mangonda haiki nangna film gi khongthang se thangjin khragadi ibani toknaba tabani haidana adubu magi interest aina uraga aina mangonda haiki nangna sengna album film kumbasa tawning lagadi ai lakpa matamda aina sponsor fawba ngamdragasu album macha amagidi ai tawbige dana haiki maraktuda aina film gi profession ja paham de haiba khangna masa audition fawba yawki aduda aina khanglakpadagi mangonda hai matamda ibani saunaraga matam kharani di paw phawna dabasu yawki aina hanjan call text tawraga su paibi khide adubu hapta ani phade ibani amuk hanjanaki aina kona nangi film gi do kamaina tawkhrage fajana hangba matamda ma masana haire aikoina tawba ngamba tabak nate dan sida aina khanbase kari khangeda paisa gumbasu kharani bra haidana khale film gi line da changbase hoi ado sumaina wari pumba haina raga amuk ibanisa nungaina amuk leiki aduga aisa amuk suti lawraga yam nungaina mabu unarini haiduna amuk lakibane sidasu amuk unaba phangdribane manari adu adani hajalaga amuk unabagi tanja pidebe aina tawwa phone message madu mayamdo mana reply pirakide matang asidadi aisu nungai mandadana magi inamsida paw faunaki Facebook ta message thaki ibani bu angtadi una hanbiu hadana kuram jaki adugu magi inamsido mahakna su aina taba moiga khara naknaba nupa amada oina semjin bige gainaga kanna honaraga lerame aina tharakpa message paw reply toroktebe mois aiga nusinaram masa haksang su khara sole ko khara toina chikale aduna mahaksa aina guhati gumbada chatlaga fajana laing thokpige aina moigi imung da su request tawjage number pio dana haiba adu mana pikede handak su una dana ay amuk halle ibani unarani na suti lawraga nungaina lakpadugi saruk chama hena ai warauna tawak mufam da halakibani ibani ge 3 years helaba online relationship sida sumaina ai bu yamna otbi bagi ai su last dadi mathang masa thaja bangam laktaba horke ai su amuk sauraga kharat hina ngangbagum-basa amuk tawba adubu ay mabu tasengna nuksijabagi last decision ama lawki handakti mana change yaragadi yare yadragadi aisu aigi matam manghalaroi asumna ai Philip ama lawki adudna aina mabu iseng haiki handakti nangna lepkini haragadi lepo ibani chel silong koirusi ticket paw kaklage nangi ID thar odana haiki adubu mana yakidi adu itaragasu nongmadi ma onglakini haiduna ai ngaikibani masu magi imung singna yadragasu ai budi nungsi haiba aisu khang haibadi ai nisa amata chadi supari phawbada sokti wafamsa masu phajana khangibani sumaina last chela sena matam lepna khra ibanis asumna lainarak ba matam sida oidaba amada aibu khara chaibeki phone paikhattabagi haibadi mana mangda tokhrib mayamdo henman badagi aisu masa amuk thajaba ngamlaktaba yawraki thajaba ngamdaba haibadi mana atoppa nupa koiramni habagi natiko adu bataragasu handaksu aibu amuk otpiragera haidana pakhatpa sauningba ama hekta phawba haibadi se suti tholakadabu matam yawraga mana hekta phone paidabi asigumba si yamna tawra idana mamangdaso asigumba je khallaga hekta sauningba je phawrakpa last di aisa yumda amuk suti thole ibani gi lepna keba 13 December 2023 da chela sena hainaram ba matam do madu yore aina hanjan call tawki adubu masa amuk pairaktre aisa mabu kawrage ne hekta khalle sauragadi phone phawbada block tawki adubu hekta ngamkhidi handakti mana ai ngondoina block pisal e ai upai le mandadana magi marup amada paw phawki message thaki FB da ibani bu amuktang dadi unhan biyo haidana haije aisu magi marup ne haiba khangbasa FB da photo gumba nammaga thagalakpado aduda ubane magi angakpa amana 3 years hena nuksinarakpasida magi marup amagi number fawda pio yadabani hairiba magi marup tusu reply fawba toroktib sakkakpagi changse last tadi ai nupido amasung magi emung marup fawda sengna hairagadi sengna isaji yam sauningba phaw
ꯅꯨꯡꯁꯤ ꯌꯥꯝꯅ ꯈꯪꯗꯕ ꯃꯤꯅꯦꯅ ꯂꯧꯋꯦꯕ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤꯅꯤꯅ ꯑꯃꯨꯛ ꯈꯟꯗꯣꯛꯑꯦ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤꯒꯤ ꯂꯥꯁ ꯃꯦꯁꯦꯖꯁꯦ 2023ꯗ ꯑꯣꯏꯈꯤ मासु ब्लॉक तौखिबदो अमुक हांगबिकी अदुबु अइना यामना नुक्सिना अइना कौबा मागी मिंगदो कौरगा नंग वखल होंगदरोइद्रोना हंगी अदुदा इबानी टेक्स्ट थानरगा माना अमुक मीटिंग लइये होरेन फाउनसे हारगा थमग्रे आइसु इवनिंग दो माना थारकद्राना वाना ngaibane अदुबु थारखिद्रे अद आई माबु असुकी मतिक नुक्सिरगा इसानी इसाबु वाहलगा लइबा मतम नत्रे हाइदना मासा अइना अमुक ब्लॉक पीरगा ngasidi ibani pau फाउनद्रे हौजिक्ति मागी FB रील्स लाइकी द फॉलोअर्स में अमले ऐसा याम फजे हाइना खल्लगा लैरिबा इगोदुना मासा हौजिक फाउबदा अइंगोंदा लाले हाइबा ngamde अदुगा अइनासु मंगोंदा हाइकिबा वाहै अमले करिगुंबा नंगना अइबु मिराइबि बतारगदि हौजिक अइना ख्वाइदगी नुक्सिजबा मिसकसे हाइबदि नंगसे अइगी ख्वाइदगी यंगतिबा तुकच्चबा मिसक अमा ओइगदोइनि हाइदना हाइकी असिगुंबा वफम अमा अइना हाइकिबा लै मसी अचुंबसु ओइरे मयाम असुमना ngasi wari se loisalage ngasi ni मैम सिगी wari je haiba taragadi ado aina ngasi sigi wari je hana akhoi gi channel da hap khrabane ba adubu aina amu kari gi hapa ina habada ai akhanna ba khara adum ai hapakani haidra मैम da mamang da aina dum hai gi bane ba ai akhanna ba wari khaktang hapakani na aduga akhoi gi thaudok ti asyang ba oiraga akhoi gi court ta gum ba case lai ba khotpa adum ba di ai hapa ngamjaro atop hapining ba lairaga su ai adum number haijaram ge adum hapiro ka su kai de ba 9774505165 hairiba number asida akhoi gi WhatsApp ta pau biro aduga adom hapning ne wari sing do kamai tawna hap ka dagi habudo WhatsApp ta pau faunara ba matung da akhoi na dum hap pangam na ba hona ge ba kari gumba ya ka da wari oi bataragadi ado ngasigi sigi wari sigi matang da aina haijening bataragadi akhoi gi nungsi ba se amarom da di jat be jat laite haidana ai gi site gi ai thamjage ahan ba da hai batare aduga ani su badana akhoi gi mama pa na yada ba dum ba mayam su lei ko aduga ya ba yada ba habaduna loina tokhraga akhoi gi nungsi ba sidi tongan ba pot ama oi aduduna akhoi gi every nungsi ba khuding mak hai batare akhoi gi respect to ko da bane ba sima ai gi ani su boina thamjage aduga ahum su badana akhoi gi masak phajaba huji khitang wari mamang da pan gi bado masak phajai hana igo lei bado adudo sak hai ba sidi ai kenom haijage sak hai sidi athi ba su myam ne phajaba su myam lei makhal makhal myam lei ko adugo sak phajaba sak har ba sak se sidi nong mana traga nong madi hanura kani nong mana tra nong madi akhoi gi phajaba se manga kani ba ko aduduna adum phajaraga leini ha ba su leite aduna takpadi kari ta I haba matam da akhoi gi sak phajare adana mukpagi kaimta kana ba leite adum hanura kadoine thira kadoine haba tare aduna mukpagi ego to bagi kaimta kana ba leite sima to biganu phatte ai mangaire ai sak phajaba aina aduni aina adani haba gi poto aduga marakta mu aina mu sengdok ning badi sigi wari sigi matung inna last da hai tare wari marakta yaw ki bodo agugi film to matam da hoi lairam ba ya lem da ba adu ai di khang di ko haidi adum ba thijelu bu su leite aduga ai gi oina di ai mamang da su ai gi hojik ranjan usam ana lairiba channel do hana mami panthung ana lairame mami panthung gi aigi studio ma sanga gi adu matam da akhoi gi chauna I function ga tauki akhoi gi director mayam yauraga adigi di akhoi gi masak khangba mi mayam yauraga haiba tare aigi kaino da su dum yarum gani na khalle channel da ka amadra khangde ai kaure adu aina matam do da hai khiba akhoi gi paisa lobana mulapna thamgro aina adu studio hang di maram di ai acting angang su acting takpi ba takpi raga akhoi gi maje kumhalani gana du nang film kuman doini adu andani kana ga akhoi gi kaino hai tare akhoi gi paisa piro paisa logi gana du maina haiba to nataba adu mamtagi wakhalon laikide aduga laitabasu oisano haidi film haibase art haibase tasingna pamjaraga thogla bane ba haibadi masak thiba oiramba ya phajaba oiramba ya masak phajaba ngakta na tawgani haiba leiti masak thiba ngakta na su tawgani haiba leiti masak phajaba su thiba su loi tawgada bane ba ado akhoi gi kai haitare akhoi gi lambi je film di pamjaba art kumbagi lambi se pamjaba changbagi mafam ji di mu khangdaba adumba mayam do haibadi mayam ama leiba moising tugi da makta khallaga aina aduguma platform achaw ma hangdo ke bani hojik su dum leiri ko adu hojik ai irang leibagi ai je hojik film je tawgiroi irang je phari haira kanda ne tar kanda ai ingna chikna tawge haidana adumaina khallaga leibane ado ai adum lei aduga ai gi ai gi production da adum kai haitare mi lakpada paisa logo khotpa adum badi amta leiroi hangatna pigada ba khatane
ꯑꯗꯣ ꯁꯤꯝ ꯈꯛꯇꯪ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯑꯩ ꯍꯥꯏꯖꯩꯁꯤꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯛꯇ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯗꯨꯒ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯇꯧꯕꯤꯕ ꯀꯥꯡꯕꯨꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯩꯁꯤꯅꯤ ꯑꯩꯁꯨ ꯐꯤꯂꯝ ꯇꯧꯒꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯈꯪꯗꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯩꯗꯣꯏꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯇꯧꯍꯟꯒꯦ ꯅꯪꯁꯦ ꯐꯤꯂꯝ ꯀꯨꯝꯍꯟꯒꯦ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯈꯣꯠꯄꯁꯦ ꯁꯤꯒꯨꯝꯕꯁꯤꯗꯤ ꯇꯧꯕꯤꯗꯅꯕꯁꯨ ꯑꯩ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤ ꯍꯥꯏꯖꯕꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ